ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯍꯜꯒꯝ ꯑꯦꯇꯦꯛꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁ꯭ꯇꯣꯔꯝ ꯊꯣꯛꯍꯜꯂꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ngasi ahing nongyai tang 15 gi ahing nongyai fawba general strike lauthokre Northeast Windona Sandok Sariba Nimidangi Palming Tabiriba Singbu Chen Mabamna Kurumjari Hausak Pau Sandokna Pizari Pahalgam attack na diplomatic storm thokhale India lengana kanba khongthang singaloi na paukhum pikre Kashmir gi Pahalgam da high security labor tourist singda terrorist singna landaduna defense personnel yauna Miyoi kuntaruk siki amasung taramanga asoka pananghanki lamdamasigi khwaidagi militarized oiba zone oiriba amada sigumlaba yamna akiba amadi tamthiba thodok asina miyambu mipaiba phawhale India lengaknasu masigi chapchapa paukhum oina mifam pangthoktuna India amasung Pakistan gi marakta puwari oiraba water sharing agreement handokre ngamkhai landuna chatpa pumnama khudakta thingzinkhre India da leiba Pakistani singbu numit nini gi manungda leibak asi thadok Nabayathang Pikre Amadi Pakistani officials Singbu personnel non grata haina lauthokre amasung leivak asidagi thokinaba haikre amarom da lamdamasida lam koirakliba singna masing yamna chathok sasing toba uwa fangli adobo thodok asina hotel sing amasung mafam adugi lalon itik toriba singda chaitheng oire hena laivak thiba ama oiribadi hauzik fawda militant organization amatana attack asige daita lawraktre maram aduna maru oiba wahang sing thorakli adubu India lengakna matungda tamthiba thodok thoknabagi khongthang oina akanba Paukhum asina strategic poster da ahongba ama purakle haibat takli ngasi ahing nongyai dagi tang 15 gi ahing nongyai fawba general strike lauthokre joint action committee against the custodial death of 𝐋𝐢𝐯𝐞 𝐍𝐞𝐰𝐬 alias ibungogi convener 𝐿 Devina thadorokpa cherol amada haukibat Mars ki tang 18 da Imphal East Commando na fagraga April tang 18 da judicial custody da leikiraba 𝐋𝐢𝐯𝐶 alias ibungogi misigi matangda achumba wail fanghalu haina wakatmi fam ama fam khibada natana Manipur gi governor da su JAC na miyam ga puna numit mangani gi manungda thabakta onthok pirak u haiba memorandum amasu pisinki lorina miyamgi oiba khurai apunbagi mairagi rally ama chatuna Manipur government ki mathakta pendaba utuna peace oiba khongjang kaya jongsinkhre masigi matung ngasi fawba governor amadi Manipur government na mana kanduna Manipur miyambu karisu leitaba amagum khanba thawong asina maram oiraga Manipur miyam pumbana isa da thokpa thodok matni khanduna Ban asi akan momong da sogat piyo haina cherol asida convener na fongdorakli amadi general strike asida ana ayek essential service ki damaktadi athingba leiroi hairi Former Prime Minister Manmohan Singhi matamda thokiba thodokta Congress lengaki asoibadi haina Prime Minister Narendra Modi na laukibani Pahalgam terror attack ti kanagi asoibani haigadori haina India Youth Congress ki General Secretary Manipur in charge Sarifa Rahmana Fongdokre ngasi nungthil All India Youth Congress amadi Manipur State Youth Congress ki members singna Congress Bhavandagi Pahalgam terror attack pu yaning daba fongdoktuna down BJP down Amit Shah down Modi amadi Pahalgam terror attack yaning de justice fangalu haibo khalau kayaga lonena yaning dabagi khongchat ama chatuna
चटनबा होनकी अदुमपु कांग्रेस भवन की गेट सिटी पुलिस समदी IRV गमुकनादुना ngaiहक लेरबा मतुंग नाकल अनीदा वारी सानादुना खोंसत अदु कांग्रेस भवन दा अमुक हंजिनकी पहलगाम टेरर अटैक पु यानिंगदबा फोंदोक्तुना सरीफा रहमान मखातारादुना सेंट्रल BJP गवर्नमेंट की असोइबना मिचम लमकोइबा सिंगी पुंसी मांगहनबा यानिंगदे अथुबदा जस्टिस फंगहलु हाइबना चिंगबा वाफम कया फोंदोके खोंसत अदुदा मणिपुर प्रदेश यूथ कांग्रेस की प्रेसिडेंट वाहेंगबम आनंद सिंह सुसरुयाकी Indigenous Tribal Leaders Forum ITLF na Megi tang ahumbu Separation Day haina palan tauragani hari forum asigi ai bacherol amada tuivong de leiba irang asina maram oraga leikiraba kuki singi mongfom oiriba Wall of Remembrance ta thoramasi pangtokani hari numit asi irang na maram oiraga kuki zo community da kayamuk yamna sokhan khiba haibadu ningsing haunaba pangtokadauri bani palan thoramadu da naki oiba zagna dop na kauba Laikiraba singi mafamda ikai khumnabo unpa thoram ama pangthokani hainasu palli ITLF na section khudingi tribal organization student bodies philanthropic organization media person amadi miyamna saru yabinabasu apel tawri Haukiba April 19 da khanghaudana anaba amadagi leikhiraba ningthauzam Manihargi machanupa Hairok Part 2 Sati Khongnang Leiraktagi and Ranjit Singh da Hairok Kendragi MLA Dr. Thoksom Radishyamgi minjing makhada 𝐍𝐿 Hairok Mandalgi Thomi Singna Cell amadi yum kupnaba tin mating pangkre Ngasigi khongchet aduga mari lenina 𝐍𝐿 Hairok Mandalgi President Warangthem Birzit Maidena Phongdorakpada Hairok Kendragi MLA Dr. Thoksom Radishyamgi mamang thakdagi Chatharakpa leitalaira kayagi mating pangbagi khongthangi makha satharakpa oina ngasi imung asida mating pangbani haiki President namakha tana phongdokhibada hauzik rajnitigi ngakpigani Ranjit ki apokpa leikhidraba matung apokpi mama su ngasi hayeng khangdana yamna aruba fibam amada naduna leiramba thengnaki mamangda MLA gi loinabi Thoksom Ongwi Vijaya Lakshmi amadi manau nupa Thoksom Putrona su changduna mating pangkibasu leikre makha tana 𝐍𝐿 na mafam kayada MLA gi miting makhada mating pangbagi thabak leptana chathaki hari Manipur Government Higher Secondary Lecturer Welfare Association na sinduna handaksai asidagi hauna Government Higher Secondary School sing Class 12 ki council na loba exam da subject khudingi top rank students subject topper puthokpa oza amadi principal da pungning thogatpa oina chahi khudingi felicitation ki thoram handaksai asidagi pangthoklakani haina Manipur Government Higher Secondary Lecturer Welfare Association ki General Secretary 𝐾𝐻 na thadorokpa cherol amana phongdorakli cherol asina makha taraduna phongdorakpada masida mahairoi sing takpagi sinfamda leiriba oja sing saru yabiyu amadi moral support tawbiyu haina makha tana phongdorakli Manipur State Government Employees Federation Zirivam District Advisor 𝐶𝐤𝐸𝐬 𝐁𝐫𝐴 NEC gi mifam yaurunaba Rajasthan da khongsan kre All Rajasthan Government Employees Federation na yumbu oiduna chatliba April gi tang 28 amadi kunifan phawba numit nini chupna Rajasthan gi Udaipur city da pangthokadoriba All India State Government Employees Federation gi National Executive Council NEC gi mifam yaurunaba Manipur State Government Employees Federation Zirivam District Advisor 𝐶𝐤𝐸𝐬 Singh ngasi Rajasthan gi damak khongsan khibani mifam aduda maru oina India gi employees sing da thengnariba problem sing amadi sangsin gadaba khongjang sing mifam aduda khanaraba yai hari
State Bank of India Pensioners Association Manipur Zone Charity asigi Mars Kunipandagi Kunmapan Faba Vietnam gi Hanoi da Pangthokiba Tara Suba World Yogason Championship ta goal amadi chai asigi January da Midnapur West Bengal da Pangthokiba Kuntra Taruk Suba National Yogason Championship ta so silver medal lorakiba State Bank of India gi Pensioners Pukrambam Saityabati Devi amadi chai asigi February da Trisur Kerala da Pangthokiba Taruk Suba Masters Athletic Championship ta 400 meter amadi 800 meter gi lamzal da gold medal lorakiba Sanaroi Yumkhaibam Madhu Chandra Singh Makoi Anibu Babu Parada Leiba Association gi office ta taramna okray Thoramadu Pensioners Thangzam Lukhoi amadi Association gi President Thangzam Ruhini Kumar na President member oina saruyaki bagal lonena Association gi Pensioners kayasu saruyaki Thasigi Tang Tarani Pandagi Kunithoi Fawa Pangthokiba Mari Suba Arunachal State Games 2025 ta kilogram homfumari gi weightlifting category da Khetri Awang Lekai da leiba ifam Kasar Khanamna gold medal lorakpabu All Meitei Pangal Students Union of Manipur na thagarpa phongdorakli magna apunba kilogram chama homfu humdoi thangatuna makok thongba sanaroi oiba ngamki ifam Kasar Khanam Khetri Awang Lekai da leiba Muhammad Rahman Amadi Akbari Lakizad Sahani gi machanupini magna gold medal lorakpabu haininga leitana tharauba Nungaiba Fau Ilori na matung tarakpadasu Afauba Sanaroi Mahairoi ama oiba ngamba oyu haina Students Union asina wish tarakli Arabidam Reva Pau Amuhana Bizari Pahalgam attack na diplomatic storm thokhalle India lengang na akanba khongthang singga loinena paukhum pikre Ngasi ahing nongyai dagi tangkun mangagi ahing nongyai fawba general strike lauthokre Norris Windona Sandok Sari Benimidangi Pau Matang Sadaloi Sari, Ming Tabiriba Singbu Amuka Hanna Chan Mabamna Kurum Jari. Kosem ki class 11 amasung 12 ki science amade arts stream da chahi khuding gi leptana mahiroi khuding mak cha da chama da chama pass tawhan batana tana position holder putopang amlaba nupi macha khaktagi oiba development and social boarding norem thong kumantem laikai len tuna subject khuding gi coaching tawbagi khudong cha ba pizabaga loinana boarding khudong cha basu pizari loinana separate library chamber NEET 𝐋𝐢𝐯𝐞 gi extra class su tawjagani lakliba april gi tarikh 13 dagi session hauragani amadi khudong cha ba singasi supnatagi mahiroi nupi macha 13 khakta da pizagani maram Adom gi isa singadu mapung phaba miyoi amamam oinabagidamak khudong chaba singasi lawbiu akupa marol gidamak 7005347133 natraga 9774947722 da pau phawbirau. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days.